ngasidi paknamga saugriga tawduni ngari leire lafu tharo leire moro atekpa mayam leire napapi leire yangang la leire leire simba horale moro mo sudah lagi mau đi làm mấy moro pada sudah dah ha enggak murugan naik kaya nih ini apa nak? Semua kemana menjadi hari ini? Benar nak hai? Panam ni nuai bermula macam hau ni. Nuai bermula dari hau. Mun tahu tu mahi orang tak. Besok namu tahu sih, besok namu naik rasi. Jaj. Makan ni lah kap sih. Thauji kitang haptuni why this collaborate oren keno tawdana banida paknamdo keno da naptana ba yangla da naptana banida asa to hapadi paknamje yangla da napte ba hapage 또 맞을래? 염질래지. 아무로 안에 감독시나 더 빠는 좀 꾸이봐. 뭐 야이도니다 감불로라가 뭐. 빠남도 로사리. tak hanya ngahak miyai tu ni. Mahir tu kena basi tak, thamane. Sida mak kau pangan nampak ready tu thamai bawa se. Git. Nam tu ha. Git. Nam sila mahir tu kena ba. Sama tu mahir tu eba ko. Aduh ngahak tu nampak tu ya ni. Pak nam hang tu si. Sini ni pamis. Sugri. Khara lei napak pi. Sugri thumba hose. Nga lo bagi haying jidi phajadre.
ꯅꯄꯥꯛꯄꯤꯁꯤ ꯈꯤꯇꯪ ꯌꯥꯝꯃꯟꯒꯦ ꯅꯄꯥꯛꯄꯤ ꯌꯥꯝꯃꯒ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯡꯖꯨ ꯑꯃ ꯌꯦꯡꯉꯨꯔꯁꯦ ꯊꯝꯕꯧ ꯈꯔ ꯑꯃ ꯁꯣꯏꯖꯔꯦ ꯆꯥꯅꯤꯡꯕꯗꯤ ꯀꯨꯏꯔꯕ ꯑꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯝꯕꯧꯗꯣ ꯅꯍꯥꯟꯗꯤ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯎꯔꯛꯄꯗꯨꯗ ꯁꯤꯗꯤ ꯃꯇꯦꯛ ꯑꯃ ꯆꯥꯎꯁꯦꯅ ꯑꯃꯨꯛ ꯀꯣꯕꯤ ꯁꯣꯏꯖꯔꯒꯦ ꯍꯥꯎꯒꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯍꯩꯕꯤ ꯃꯅꯥꯅꯤ ꯍꯩꯕꯤ ꯃꯅꯥ ꯁꯨꯅꯕ ꯈꯔ ꯈꯔ ꯍꯥꯞꯆꯒꯦ ꯇꯧꯕꯅꯤ ꯁꯤꯅ ꯍꯩꯕꯤ ꯃꯅꯥꯅꯤ ꯍꯩꯕꯤ ꯃꯅꯥꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗꯗꯪ ꯊꯥꯡꯅꯁꯨ ꯁꯣꯏꯖꯔꯔꯣꯏ ꯈꯨꯠꯅ ꯑꯗꯨꯝ ꯄꯦꯛ ꯄꯦꯛ ꯊꯦꯛꯆꯔꯒꯦ ꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯣꯂꯥꯡꯒ ꯇꯧꯗꯣꯏꯁꯦ ꯆꯥꯝꯃꯤ ꯈꯣꯠꯂꯤꯁꯦ ꯃꯆꯨꯝ ꯈꯔ ꯇꯥꯅꯕ ꯍꯥꯏꯅ ꯇꯧꯖꯔꯤꯕꯅꯤ ꯃꯌꯥꯁꯦ ꯍꯣꯔꯦꯟ ꯁꯨꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯡꯖꯨꯅꯤ ꯃꯥꯗꯤ ꯁꯤꯡꯖꯨ ꯆꯥꯅꯤ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯆꯥꯛꯀ ꯇꯣꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯊꯣꯏꯗꯤꯡ ꯃꯪꯒꯜ ꯅꯠꯇ꯭ꯔꯒ ꯆꯛꯋꯥꯏꯗꯣ ꯃꯪꯒꯜꯅ ꯁꯨꯔꯒ ꯆꯛꯋꯥꯏ ꯐꯨꯠꯂꯒ ꯍꯥꯞꯄ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯑꯩꯅ ꯈꯤꯇꯪ ꯈꯨꯌꯧꯅꯃꯟꯈꯔꯦ ꯑꯗꯨꯅ ꯍꯥꯞꯆꯗ꯭ꯔꯦ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯩꯕꯤ ꯃꯅꯥꯒ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯃꯇꯝ ꯐꯠꯇꯔꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯂꯣꯏꯁꯟꯖꯔꯦ ꯌꯥꯔꯦ ꯃꯍꯥꯎ ꯌꯦꯡꯉꯁꯤ ꯊꯛꯀꯦꯀꯣ ꯃꯍꯤꯁꯦ ꯄꯥꯛꯅꯝ好。好了。खत्म बाय बाय टाटा